Paujedi yumpham oiba maroiba pau kharab de dawjari masagi gada thauri yanduna amma phamungda amma siramle ngarang nubidang waram pung banga makharum tabada Kakching district ki manung chana leiba Kakching khunuk thingom bokul laikai da masagi sahi tara mari khakta ngari binupi macha amma bhagna leiriba ka adumakta da thauri yanduna siramle thaudok tokba matam asida nupi macha asigi apokba amasong apokpi animakti chingda thabak suba chatkibadagi imung aduda kana amada leite Laikai ki miwising thengna rakhibane thaudok asigi matangda police dagi phangba pawgi matung inadi nupi macha adu moregi apaba phi amashi naraga thauri yalambane nupi macha aduna pairamba mobile phone aduda kanha ko masiga message thanramba amasung video calling toramba gi record sulai police na mobile adu seize dawba loina na thaudok asigi matangda thijin bahukre aire atoba mana andro police station gi manung channa leiba yaripok top singthada mauna ama mapuroi bagi jumda siduna leiramle Maming na pairang them ong bi chawpa sahi taraga mapan mapuroiba genetic kawe thaudok asigi matang da press na phangba pawda makhoi ani karigum bawhau amadagi marai tawna badagi mapuroiba na mamai da khopak na thake balai loina na mapuroiba na sauduna nupi achibo hanna yengdana tungkhraba matung ahingdong yaida angang khangkap kablakpadagi makeup thoktuna yenglubada nupi asi marai siksinduna lairambadagi kari tobagi aina kawbada tadabadagi mapamgi miyosing da khudakta paw piduna kawkhe Maduga ikan kan hadana nupi asi leitre hain amuk pau pike aire nagala maromda miyam gi mifamna ribas khan gi asiba haksang launa naba warep nakre mamang tha taraga mapandagi thiba khangdana laklaga January 13 da pukhri amada chingningai oina sina phangkiba Thaubal moijingdagi ribas khan gi asiba haksang ngasi bawba lawdana lakibadu misi asigi matangda semkiba JAC na sinduna ngasi pangthokpa mifam amana lawba haina yanakre adoba misi asi lawdringai Laudringai pamangda Manipur lenga ki chief minister ga JAC gi mihut chingka punna phamin abaki warep amasu mifam aduna lawkre ngasi ayuk moijing community hall ki lampang ta pangthoki pe mifam aduna ribas khan ki misi asida senari ba miui khudimak ain gi oina matik chaba sairak phanganal bagi matang da miyam gi signature campaign ama lawna basu warep lawkhe aduga ribas khan ki misi asiga mari leinana Ittihadul Ulama Thaubal moijing da Islam dharma gi matung ina lawrakpa phirep amasuk lakliba nomaijing demitta idiga lampang ta phangthok kadaba baduwa gi thoramda lamdam asigi ulama sing amade misam yamna sagat par loinana signature campaign lawraga mari leina pa authority da sinara batungda JAC gi thodang chu lepa haiba warep aduda yaure health workers sam par humraga mari positive oibada amalai gide ngasi assembly mifam gi guhang paukhum matamda MLA Surya Kumar Okramna Anglak Pauhang Amagi Paukhum Piraduna Chief Minister N Birena Hai Government Amadi Amphenable Private Hospital sing the COVID ki mathau tawba doctor paramedical staff amasung atai official staff sing ki manungta ngasi phawbada COVID-19 positive oikiba masing chamapan humraga marini amade masigi manungta mioi amalai khidre private hospital jawna lengak na COVID-19 layeng ki identified tawraba instituting da mathau tawriba music adubo COVID warrior haina khangnagani haina su Chief Minister na makha take Pradhan Mantri Garib Kalyan Package ki makha lupa lakh yankai insurance ki senpham coverage tawba miyosing da senpham pithokna ba process tawri aduga da in RS scheme ki makha da apply thorkiba singso thabak phangana ba process tawri haina Chief Minister na phangdokhe atopa pau amadana Jiribamda lamge wahauda khana chainabada amajire Jiribamda lamge wahauda khana chainabada miyoi amasire thaudok asida maru oina mapa phare masanupa di phaba ngamdri aire Laikidraba miyoi adugi mamingna MD Abdul Rahman sahi humpoganitoi apokpa Laikidraba Abdul Rok Ali kawe Jiribam Ahmedabad Part 2 dagine thaudok asigi matangda press na phangba pawgi matung inade hauki balaiba popa numit ki ayupung 9 minute tararom tabada khul asimakta dalaiba Sofizur Rahman sahi yang kinitoi apokpa Laikidraba Arves Ali na mahaki masanupa Mizajul Haq sahi kun ragamari Mayazul Haq sahi kun amasung mahaki loina be mojibut ne saka loina victim asigi jumda laklaga sai yauna mi sibai abakhusu khulaising sinatuna lamge wahaugi matangda phu saibi ki thaudok sadage thaudok asida victim asi ka hena sopadage Jiribam hospital pokhatuna laikanaba honabada laikidabane thaudok asige mari leina mi hat asida mapung oina senariba Sofizur Rahman phare adubo mahaki masasing dilot khibadagi phaba ngamdre China sigi ithat singke manakta US ki warship 1000 kre Yet never labor South China Sigi China control toba paracel ithat singke marakta US warship amasang kre aina US Navy na phangdokre Freedom of Navigation Operation oina warship adu mafam adu sangthin khibani amasung madu President Joe Biden ki anuba administration makata pangthokba adugumba hanba mission ne
lalol itik ki mathok silaba ising lambi adu US amasung China ki mari ungkhataba lakhaliba maru oiba flash point singi manungda amare leibak ani ungkhatnariba atai hiram singi manungda lalol itik ki lal US ki athing basing Hong Kong amasung Taiwan jawre South China Sea leiba Beijing da pachiliba ithaching Beijing na paisiliba ithaching aduki manakta US na Beijing bu khoisang handuna lakhe lamdam aduda su China ki sovereign jawi araduna Beijing na Washington bu adana ungkhatnana ba silli aina maral sire US Navy ki mapan suba fleet na hai US John S. McCain International Loga Chanana Paracel ithaching ki manakta sangshinduna navigation ki right amasung freedom lay abasi utkre Assam ki Rajya Sabha seat ahungi maraki mikhal pangtholagane Congress ki Senior Losingba Ahmad Patel laikhitabadagi hangduna lairiba amba yauna Gujarat amasung Assam ki Rajya Sabha seat ahungge maraki mikhal lakriba March amada pangtholage haina election commissioner lakthokre maraki mikhal pangthokadaba Rajya Sabha seat ahumdagi manungda anina Gujarat kini amasung atopa lamduna Assam gene Gujarat ke seat anidu Ahmad Patel amasung Abhoy Bhardwaj BJP laikhitabadagi hangduna lakhibane Patel na mamang chahi ki November 15 amasung Bhardwaj na December amada laikhitabane Patel की राज्य सभा की टर्म लाखलिबा 2020 के 2023 की अगस्त लोइसन गेदबने अमसुंग बर्डवास की ना 2026 के जुन लोइ गेदबने असम की राज्य सभा सीट अमदुना बोरो पीपल्स फ्रंट के एमपी विश्वासित दैमारी ममांग चाही की नवंबर दा अपर हाउस की रिजाइन तौखिबदेगे हांगदुना लेरखिबने दैमारी की टर्म लाखलिबा 2026 के अप्रैल दा लोइ गेदबने Election Commission ki matung ina Rajya Sabha seat ahungi maraki mikhal asigi notification February 13 da thokane March amada vote thathanar matung vote masing chunumit adumaki numidang wairamda thigane ana commission phangdorakle maragasi da tha kun khaktamak ngairibi angang ama apok pamapana thongda jaisinduna atkre Maharashtra ki manung chanba Gondia district da masagi tha kun khaktamak ngairibi angang ama maki apok pamapana thongda anjin jaisinduna hatkre ana police officer na phangdorakle Hiramasiga mari lainina police na makhata na phangdor kibada Mumbai dagi kilometer chama palom chatlaga leiba Gondia da tabada nungai taba thakdok adu thokibane angang aduna mamada achapot chage haiduna ningai kaya tauke angang adugi mama na thakdok adu chenariba mahaki mapuraiba Vivek ta lupa manga piba achapot ama leirakna ba aike Thanghaudana Vivek na angang adubo mama dagi mullaga angang adugi makok adu thongda anjin jaisanduna hatkibane hare Mama aduna khamna bu honrabasu mapa aduna mapangal kanba henkibana maram oraga angang adu kanba ngamau kidabane Gondia district ki makok thongba police officer amana phangtor kibada angang adu ki makokta amasung masada ka hena sokibana maram oraga thawdok thokpam adu da khudakta sigibane thawdok adu ki matangda apokpi mamana police da khangalakpadage angang adu ki asiba hakchang adu forensic examination kidamak hospital da thakre Thawdok adu da chenare ba Vivek police na phagat pangam khre haukiba kumja lising ani taragani panda Vivek amasung maki loinabi miam khangna luhong kibane luhoglaba matung chahi amarom lairaga nupi adu nupa mayum thadokna satke Vivek na yu ka hen ngawra nupi adu da phujai be thabak toina chatharakpadagi khangbangam daduna bhagyum da hankibane mayum da chahi amarom lairaroba matung amukhana mahak Vivek ki manakta lakhibane haire thawdok asigi mari lainana Gondia police station case ama register taukiba ka loina pharaba Vivek wahang pahung chatana bagidamak custody da rimal lauthakre aire aroi da content sing asigi maroi pau khara asi pau dam jariba Manipur local news YouTube channel amadi Facebook page asidagi yang video popna bok pathaga chari channel sin atom da kanarabadi subscribe to video subscribe to video loina like and share to busu kawi kan puna mokpo amukhana thaga chari